आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Pradhan Mantri Narendra Modi gi pukninggi wa Man ki Baat ki 38 suba tangkak hayeng ayuk pung 13 da Akashbani gi thongda sandokani Pradhan Mantri Narendra Modi na hairi Bharat ta ing 2015 fawda TV leina pung mutmutna ba honari amasung Sangsad tangarang Congress lusingba Rahul Gandhi amadi Adani wa thoki matang da sarang na ba kaya thokpadagi mifam sathaba yakhide Pradhan Mantri Narendra Modi na tha khudingi aroiba nomaijing numita Akashbani gi thongda sandokpa mahakki pukninggi wa Man ki Baat thoram mathang tha April da chama suragani program ase ingkum jalisingni 13 gi October 3 gi Vijayadashmi numita haudokhibani haujik phawbada edition 39 sandokre chama suba edition asiga mari lenana Akashbani na maru oina Man ki Baat na Bharat pu awonba purakna bo honabada piriba ithilgi matangda akhanaba thoram pareng ama sandokli Akashbani na hai Pradhan Mantri gi Man ki Baat asina Khadi, Indian Toy Industries, Haksel gi Startup, Ayos amasung Space ki lamda saungna ithil piri. Kendra da Pradhan Mantri Narendra Modi na lusingba sarkar lakpadagi leibak asigi yaifanaba thawrang kaya lokhatuna lakli. Ing 2013 ki May 19 da sandokhiba Pradhan Mantri gi Man ki Baat ki thawramda phongdokhiba wafam khara. पूरी दुनिया कैशलेस सोसाइटी की तरफ आगे बढ़ रही है इलेक्ट्रॉनिक टेक्नोलॉजिकल व्यवस्था के द्वारा हम रुपये पा भी सकते हैं रुपये दे भी सकते हैं चीज खरीद भी सकते हैं बिल चुकता भी कर सकते हैं और इससे जेब में से कभी बटुए की चोरी होने का तो सवाल ही नहीं उठेगा हिसाब रखने की भी चिंता नहीं रहेगी ऑटोमेटिक हिसाब रहेगा शुरुआत थोड़ी कठिन लगेगी लेकिन एक बार आदत लगेगी तो ये व्यवस्था सरल हो जाएगी Maragasiда Pradhan Mantri Narendra Modi gi pukninggi wa Man ki Baat ki 38 suba tangkak hayeng ayuk pung 13 da Akashbani gi thongda sandokani Pradhan Mantri na wangang ba hek loibaga madugi Manipuri wahan thok sandoktuna tahangani masi numit adugi numidang pung 9 da su amuk hana sandokani thoramsing asi LRS Surasanpur na su relay tawduna sandokani mathang numitana paumai mar paite kabui thadaw mau amasung tangkhulonda sandoktuna tahangani भारत सरकार की एक भारत श्रेष्ठ भारत थौरांगी मखादा सेंट्रल यूनिवर्सिटी पंजाब की कांगबू अमंगरांग राज्य से थुंगलरे महिरोई 93 अमसुंग फैकल्टी मेंबर मरी यावबा कांगबू अदु इम्फाल की बीर तिकेंद्रजीत इंटरनेशनल एयरपोर्ट मणिपुरी यूनिवर्सिटी की एक भारत श्रेष्ठ भारत कमिटी की मियोइसिंग तरामना ओखी थौबाल कमांडो की कांगबू अमंगरांग अकंगनबा पावमा फंगबदगी नंबोर पुलिस स्टेशन की मनुंग चनबा नेशनल हाईवे 2 लेमराम लमखाइदा सरोगसिंग चेक तौबदा SUV gari amada sapon kep kunda haplamba brown sugar ni chingnaba polam gram chani ni phumdoi ga kona na miyo ani fare haujik sathari ba high school living certificate examination dangarang thaudam leisang them high school da mahut silaga parikha tharamba miyo ahum invigilator na masak khanglakpadagi school campus ta sarhandana thamki tungda thawal police ki kangbu ama mafam du da laktuna makhoi gi mathakta case ama register tawkhre makhata na thijinbagi thabak sathari समग्र शिक्षा मणिपुर की मखादा साइकुल विधानसभा केंद्र की मनुंगचन बदल लेब स्कूल की महिरोसिंग द पीनब यूनिफॉर्म ngरang केंद्र सिगी MLA किमनियो हंगसिंगना डिप्यूटी इंस्पेक्टर ऑफ स्कूल साइकुल द खुसिनखरे मफम अदुदा मगुन लेब एलिमेंटरी शिक्षा पीनब होनबदा मरुइब थौदांग लौरिब ऑफिसर सिंग अमसुंग अतै स्टाफ सिंगबु श्रीमती किमनियो ना थागत फोंदोखी नोने बटालियन असम राइफल्स की ज्वालामुखी सेक्टर न सिंधुना नोने जिला की तोंगान तोंगान ब स्कूल कयादा Sama Maripuni Pan Suba Assam Rifles ki Rising Day gi thoram pangthokre thoramdugi saruk ama oina mahiroi singda Assam Rifles ki wari kya khanghanki None Zilla gi district headquarters ta leiba None PSC dangrang haksang gi phiba mi manadraba sing masak khangdokna ba kem ama pangthokre UDID project ki makhada Unique Disability Identity Card pi nabagi damak kem adu rajya gi Social Welfare Vibhag Chief Medical Officer None District amasung Handicap People's Association None na punna sinbani ताबीरिबा पावसे आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी न हाइरी भारत इंग्लिश ngani kunmanga phawbuda TB leina pungmut muthatnaba honari masi malemgi oina English ngani kunthra da leina asi muthatnaba pandam thamliba adudagi sahi manga ngai khatpa ngamle Varanasi gi Rudrakrans Convention Center dangrang pangthokpa One World TB Summit ta wangang bada प्रधानमंत्री न wafam asi phungdokhibani thoromduda Sri Modi na TB mukta panchayat TB preventive
treatment atenba matamda taunaba amasung TB layengbada imung manunggi mioising hena saruk yahanaba tharangsing hogdokhi loinana lebak asigi sahigi oiba English ngani kulhumdoi gi TB report su puthokhi Sangsad tangarang mapani sanba numitasu sabhagi mifamda Congress lusingba Rahul Gandhi lale haijagadabani amadi Adani wathoki matangda JPC semduna thizinaba dabi tawraduna sarangnaba kaya thokpadagi mifam sathaba yakhide Lok Sabha da su mifam yeithokluba matung numit yungbada amuk hana phambada sarangnaba marakta finance bill isngani kulhumdoi kunmari puthoktuna pass tawki Birodi sadasya singna sabhagi weltamna sangsinki sarangnaba hengelakpadagi presiding officer na sabhagi mifam ningthokaba numit phawba yeithokhi Rajya Sabha dangrang mifam hek phambaga chairman Jagadip Dhankar na Joint Parliamentary Committee semnaba pukhalakhiba adjournment notice adu yakhide tungda birodi amasung treasury bench ki marakta awai akhum tawnarakpadagi sabhagi mifam nungthil pung ani makhai phawba yeithokhi ngasi phongba pause singi maroiba pausingi damak haujik Okram Umadini leire Umadini Thagachari Nganthoi Ngasigi pauche ayambada fongnariba maroiba pausingi manungda state ki umang kannanaba mitop changsilakpa war on drugs henna kansinnaba paring naina CM gi thakta mifam sing pangthokiba court na conviction pikraba Rahul Gandhi Lok Sabha gi member dagi disqualify tawkiba amadi Myanmar lanmi gi attack ta kwatha gi khunja sing mipaiduna lanjennare hariba pausing asini Defamation case amaga mari leinana chahi ani gi conviction pikraba Rahul Gandhi MP oibadagi disqualify tawkhre hariba paw asi Huyan Lan Paw People's Chronicle Poknafam Naharol gi thodang Imphal Free Press Manipuri Mail Sanalaibak Masauna Thar Nisin Tuhil tu The Charm Tamenglong Times Hills Hornbill Express amasung Manipur Express ki ahanba headline oiri paw asi Sangai Express English Edition Ichel Express amasung Manipur Mail gina anisuba headline oina fongli Paw asiga mari leinana opposition party singna akanba maongda yaningdaba fongdoktuna ED amasung CVI na opposition leader singi mathakta tawningbata tawre haiduna party tara marina Supreme Court ta wakat khibagi paw Huyan Lan Paw Sanalaibak Ichel Express ta color headline oina piri Rahul Gandhi bu conviction pikhiba asiga BJP amasung Prime Minister ga mari leinade haina BJP Manipur Pradesh na fongdorakpagi paw Sangai Express English Edition amasung Morning Bell da ahanba headline oina fongli Umang Singh kannaba CM gi thakta mifam pangthoktuna khanakre Reserve Forest ki saruk khara Tampaki district ta onsinnaba Mukhya Mantri na khanghankhre haiba paw asina Sanalaibak Poknafam People's Chronicle gi anishuba headline tawri PDF ki kemta Myanmar lanmi gi fighter jet singna bom thadakre kwatha khunauda bom machet paisilakpadagi khunja sing lanjena khibagi pauna Ichel Express ki ahanba amasung Huyan Lan Paw Naharol gi thodangina anisuba headline tawri Prime Minister gi One World TV Summit ta Governor Saruk Yakre TV Free India campaign da pumnamakna mateng pangbiu haina Governor Anusuyana fongdokhiba Inglising ani kun mangada TV laina muthatnabagi pandam phangnaba hotnasi haina Minister Dr. Sapam Ranjana fongdokiba wafam singna Sangai Express Manipuri Edition gi ahanba amasung Huyan Lan Paw iraibakina ani suba headline tawduna fongli Nupi ani yauna mioi manga drug ka kondana fabagi paw Sanalaibak amasung Sangai Express Manipuri Edition gi ahanba lamaida fongli MSCST na state amasung central na sponsor tawba scheme singi matangda nongmagi oiba awareness program pangthokre haina Hills Hornbill Express Sanapati da headline piri Charm pauche dana Bangladesh ta leiriba Manipuri singbu mating pangani haina CM Biren na fongdokiba wafamna ahanba headline oiri Nungba da chingilu chingba singi numit amasung miyamgi numit pangthokre haibasina Tamenglong Times ki ahanba headline tawri Nganthoi Thagatsari Umadini Aroibada maroiba paw amok Pradhanmantri Narendra Modi gi pukning giwa Man Ki Baat ki 38 suba tangkak hayang ayuk pung 13 da Akashbani gi thongda sandokani Pradhanmantri Narendra Modi na hairi Bharata English ngani kun manga phawda TV laina pung muthanaba honari amasung Sangsad tangarang Congress lusingba Rahul Gandhi amadi Adani wathoki matangda sarangnaba kya thokpadagi mifam sathaba yakhide paw loijare